Sin Nestan Degi, Zomising, Dance Tokre, no my Piraga. Ziribamgi Mihatina Hatki, but the Pingang Yauna, Mio Nipangi, Lupalak Marpugi ex Gracia, Senpam, Sanction Tokre Heidi, Kuki Macha Bettery Hurambagi Pare. Wairang kiam nei kai degi ke wai kendi miyoi taraga ni thoi fare nupi maga taraga humdoi ni adubu nupi du di thadok lamle Manipur tholiba kanglup kirang asi hek harok padagi Kuki terrorist singna aini yada ba mawongda National Highway 102 lambi paring da laidiba sinam khun amadi more sejang area da check post sing sajinduna highway asida chatok asin tawba sing check tawba tana sen phawbunam hatuna lawbugi thabuk sataduna thingbina balaitena lakibadu tha sigitang taraga humdoi dagi assembly suspended animation amadi president rules an halakpadagi central force singna haliba Kuki terrorist singna sajiliba illegal oiba check post sing thukai duna takthokre masida su natana tidim labi paringda security force na chap manaba thawong sing chathaki batana tana sekmai nong thompam area da lairamba illegal tax lopom sing su police na thukai khre na paus na makatari Athubu MLAS singi oiba mifam ma kaunaba ngasi MLA Marina Thamban sanglena laktuna party ki president Sharda Devi unatuna wari sanakre Kuki gidi lalosinba pamamgani area domination singlambi sema loikre moigi oinadi lan makata kibagi mathau taram khidra haina khonakpam Surya Kumara thamakli